Good morning. Ngasi December ki date 8, 2023. Hojik changiba market se bank nifty dani. Aduga lairiba side asina market se matharom da kagani haina changmani. Hojik akoina tawgidi se market se matharom da kakhalakpana maram oiraga aina thamba yariba aigi target se 380 gi chang thammaga market se thadoknana baidamakta sem sajage. Hairiba 380 se hit tawba ngambra natagana ngamdabra haibadu yengse. How's market da songi ba se 360 gi sang di songi. How's lairiba 360 768 ki sang so mana maram oiraga aina thamiba 380 hariba aigi target point se hit tawba ngambra natagana ngamdabra haibadu yengminase. How's bank nifty da sangiba se quantity 15 quantity ne wall lot ni. Hariba si laiba matamda lupa kya sangya habado thamjage. Wall lot laiba matamda lupa listing mangaga samaga 90 ga 5 hariba paisa se sangi. Hariba paisa se thadaraga lupa kya phangba natagana mangaga loisengadra habado di market se loisilakpa matamda akoina khangba ngamgudini. How's lairiba se aigi site lairi aduga how's akoina uriba profit se lupa saniga yankai gi sang di akoina profit oina songthoi amadi uri. Hairiba si asang boina loisengadra natagana angang boina loisengadra haibasidi market loisilakpa matamda akoina khangba ngamgani. How's se market se yam tamna kakhalakpana maram oiraga aigi site lairi yamna phajaba profit amadi akoina uba fangi. Hairiba si profit oina uraga loisengadra haibadu yengminase aduga kai jaga dagi changba amadi kai jaga da thadokki haibadusu ngaiminase. Stock market sanaba haibase ngaiba aduga tanja phajaba aduga phajaba mafamda lauba haibamdi sangi. Masina maram oiraga aina sangadeba jaga ase kai jaga da sangaga profit laugani kai jaga da sangaga profit laigani haibase khandokpa ma daka lai. Nongmagi yamba yamtaba profit kara semba aduga semiba profit aduna matam punamakti yamba oigadaba aduga mangma matamda yam mangba aduga tongba matamdana khajitang tongba taragadi hairiba sanariba stock adu kuina chaloi yam thuna retire chatkani. Masina maram oiraga matam punamakta mangma matamda khajikta mangnanaba hotnaba aduga tongba matamdadi yamna chauna tongba ngamnanaba hotnagadabani. Profit yam laiba natagana laitabra haibasidi aina sanariba adugi makha pole aduga aina lauriba risks tugi makha su pole. Aina risks yamna lauba taragadi ai profit yamna laubam daka lai. Karigumba risks se yamna niyamna lau taragadi profit so khara pikna laubam daka lai. Aina risks se haitadana lauraga profit tana kachitang lauba taragadi hariba dusu stock market sanaba matamda kuina sangna satpa ngamoi. Masina maram oiraga isagi oijaba haitare isagi oiba self ama form tawam sangi. Ai nongbada lupa kya mangagadi aise yaba mino haibasima khangani. Anisubada aina profit lauba taragadi aise lupa kya fok lauba yagani haibasima khandokani. Hairiba ani ase soi chang olaba matungda stock market sanaba sina stock market ta mai paknanabagi masama oigani. Isagi oiba self amamam sembiro aise mangagana lupa su tongana lupa su hariba potado paper trading tawbiu. Paper trading se hanjan tarokpa matamda summaba adoi taragadi stock market ta khong thangjanba yare paisa thaba hauba yare aduga ngasai paper trading da tawgiba dumaina sammanana tawgadabani. Howzil lairiba post da wahang ani hangba haure aina thamiba aigi target se hit tawba ngamaroi modify taw haiba ma natragana stop loss tawraga paisa mahangiba ma question ani hangakle. Wahang ani hangakpa sida amana nangse profit yamna laurano modify tawraga paisa se aina thamiba 380 se yawba ngamaroi semdo o haiba wahang ama lakle. Natragana stop loss thammo haiba am lakle. Masida apamba ma khallu harakle. Masida akoina kari decision laugadage haibasini yamna luba wahang ni. Khaliba wakal lasisu yamna thuna fast oina khangba ma mathok tai. Hoji aina laugadaba decision se 380 se karigumba hit tawdaba taragadi mangwada loisallo haina thangre. Karigumba
380 से हिट तौब तारगदी प्रॉफिट यामना चावना लौगदैनि अदुइ तारगदी प्रॉफिट से लौरगे अदुइदि स्टॉप लॉस थम्मसि ngasa ina lairi se asidagi lupa tara khenaraga 337 da stop loss thammage karigumba mangtharak pataragadi 337 hairiba asida yon thokro karigumba ai site ta leiraga profit pinning mataragadi 380 hairiba asida ai profit logzage haina ai asset frame ama lepjare decision logzare hoji yengase profit leiraga loisengadra natragana aina thamiba 337 hairiba asida hit tawraga loisengadra karigumba 337 sida hit tawba taragana lupa kya mangba aduga 380 da target hit tawragana lupa kya tongadage haibado yengminase hojik se market se makharom da kumdarak bana maram moiraga hojik aigi thamgiba stop loss hit tawkhre hit tawraba matungda hojik aina mangiba paisa se lupa samaga kuntraga mari 0.20 mangre hojik kendan da mu mai onsan se kai jaga dagi lairiba amadi kai jaga da stop loss hit tawribano haibado khangminase hojik lairiba se bank nifty dani aduga lairiba time frame asina 3 minute ki time frame ni ngasi bank nifty gi market se matharom da kakhatli kakhatpasina maram oiraga hariba hojik line tingaga thamiba jaga se ngarangi resistant oi hariba jaga asina resistant oirabanina makhada ama line singamido je asigi jaga asina kai oire support ore ngarangi support mafamdegi mathomda kakhale kakhalakpa matamda ngarangi oigiba resistance je thugai kibina maram oraga market se mathomda karagani haina changmani masi changma matamda market se yamna thoina kadana market se makharomda kumdharaki masina kumdharakpasina maram oraga ngasai thoiba kenden angangba ani asida aigi stop loss hit tawki masini stock sanaba ise ngasina loss chatlaga loiselle nongmada amadagi hena changoi haibani ngasina amasang matamda lupa chamaga kunthra mari mangaga ngasigi market changba matang swaida loisenjage next monday da muk myam punna muk thengnaminase